ꯑꯩ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯖꯕ ꯑꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯊꯤꯀꯥꯗꯥꯔ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯂꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯐꯥꯏꯟ ꯇꯥꯟꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯃꯃꯥꯡꯗ ꯃꯇꯝꯗ ꯇꯧꯅꯕꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩ ꯃꯤꯌꯥꯝꯗ ꯀꯩꯅꯣꯝ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯇꯧꯕꯅꯤ ꯍꯟꯗꯛ ꯃꯗꯨꯒꯤ ꯔꯁ madu file thadorei thadorokte adu tawge da tawge haibagi sennaba chongnaba tawbigano ayambana su e filing da ayambana satnare aduna file pending leire hairagadi akogi nare koina haijariba cm da haisi anti corruption sen gi grievance cell gi leiriba number singdo da sigi department si degi akoina financial year gi si tawgiba file thaglakte thadorokte haiba adum tawbirpu yai aduga department da kai da satna employees da khangde kari da khangde ama da khangde paisa piraga natraga pidari thado ena khanba concept to lokthokpio ana sungsoi soidana overdraft tadanaba level tamakak balance tongna da ngasi noneni marakta ama noma thengdaba yai pung thengdaba yai adu natna tai kari mama khalama ki senja thumja de wasat wanom to bagi wafam leiroi aduna kana gumba singna secretary ta satna ta yatopada changana di khotna department da employees in the one number whatsapp tawbiganu sungsoi soidna file mayam gi darkar leba financial year gi budget leba thadokam thokpa department khuding maki file sing maram chana matang chana lab soidana bai khoi thadorkani haidana mayam famda haijari aduna hanagi leiramba chanabi file tanabi khonabi thaubi na tadi lakte na tawbu mai do madu tension lebigano adu kana kana gumagi file financial year state da sanction leiraba budget ta yauraba aduga last point da thadokpa yare ne na leiraba aduga kaigumba pandana lebi yaurga de madu khigi grievance cell aduga leiriba cm office to dum pau pibira ko file number ko kono na pibiro adu natabada di atai khoi loina kana gumagi yengba yengdaba lakpu laktaba madugi thiroi department khudimangna financial year giche namna bai ko loina thadokani haidana me amda basigi paus information sin da pijage ta bunina tagadi office ta karida baksin na chendana giu lepa adage adu toba treasury da tobu tobigano akoi sungsoi soidana akoi e filings da so ya ma tawrabanina adu file panbagi question leiroi haidana me amda simata haijage na me amda sigi media briefing kano siri ai thadok chebani thank you